ngasi numida wairam phongkiba tungan manipuri sifong sing amasum thokiba thodo wathok singdagi maruoibi I pausing khonga saraga Manipur top channel ki mekedi ki myamna thamjagi ahanbada sorada irang makha tana thokli ban makha Chathari niphugumari yai tv lokolda sport university sanabani haiduna lainga na lakshin kraba lam singdagi henjina fencing tawna bu honar ai haba wahaudagi thorakiba irang yasina ba purakpa ngamdabadagi makha tana irang thokle ban makha tana Chathari ba banasina maramoiduna lambi sathok sasina yam sauna akai ba thonkre Thaudosidagi phangwa paugi matungina ngarang lam onabagi wahaudagi irang sauna thokrabadi matungna numida wairam lenga ki mekeri mihut singyawna wari sanaduna yanaba puraklaba matungda thabak subo hohon bahaina yanaba purakraba matungna ngasi ayu anganbadagi hauna ehenba force thajalaktuna thabak subo sathaba horakpadagi makha tana irang asi lakhibin hadi Ngasigi irang asida sora singlata sawa temporary police outpost amamadi commando mobile unit ki gari masama prazamyaw na maithadoki irang asi laksina na bhona bada police na tear gas mog bomb nongmei maru masing hangdana kapki prajaromdagi nauri amadi nungna police tamna suthajinki ngasigi irang asida prajarom nakaldagi miyoi mari asu opanangki Police ki mekedi so aso apan karanan ki adubu police personnel Kayamuk Sokhibano habigi paudi sapsana phangmu ngamdri sohadi Makha Chathari to papamana MS Bikram Sharma Enterprises the miyamna namthak tore food safety ko kaithil thonawjum laikai da leiba S Bikram Sharma MS Bikram Sharma Enterprises the miyamna namthak toroga pot yoli haina food safety administration Imphal West ki Designated Officer Texam Brojendron Khaba Mitaina Fundokre Lampelgi Medical Directorate Liba Food Safety Administration Sielgi Designation Officer Imphal West Brojendro Khaba Mitai the office the Pangtoba Paugi Mipamada Magna Makatan High Hoki Bukumza English Singaniga Kungamatoida S. Bikram Sharma MS Bikram Sharma Enterprises Nupasina Food Safety and Standard Authority of Imphal West Manipuragi registration ki certificate amalauki high registration certificate asigi number na 2162100133306999 high registration number asigi Makha magna tauba yaba business si retailer ni aduga retailer haibadi kanagumba food business operator amana market fangliba chinjak singasi maki thamlaga amuk mahakna yonbigi hak adu pibani aduga maki business makhal kutingda leverages excluding dairy product haiduna aikoina registration certificate issue tawba matamda haiki aikoina thajabi yaba pawgi likhul kharadagi MS Bikram Sharma Enterprises the market liter kungi package drinking water Zarakhar Food Safety and Standard Authority of Imphal West na pihiba registration certificate ki mayukta Port Krayole Habisi Kangle Bikram Sharma Food Safety and Standard Authority of Imphal West the issue to rivasi registration certificate registration certificate paivanupa mana package drinking water manufacturer to habisi under the Food Safety Act rules and regulation ayabalati haidi amasun retailer oigadaba mahakna package drinking water liter kungi jar hairaga Maki company mamingna Sanalebak dew drop haina maming thole duga market yoli aduga mahakna maki bell declaration dasu packaged drinking water with added minerals haigadabada packaging drinking water haina pali masi under the food safety rules and regulation packaging haiba woyesi leiti hainisu pausna makhatana phongdorakli Makha Chathari to papamana Prime Minister na Mudra Yojana Hautokibadi Hausu Pawda Lupa Crore Lakh Taragani Panga Point Humfugi Oigadaba Loan Crore Kuntraga Mariga Point Nifugani Toy Hena Pikre Prime Minister Mudra Yojana PMMY gi Yumbu Singi Kutangda Financial Inclusion Fanganbagi Taresuba Kumon Toram Pangtopuga Loyana High Risk Kimusigi Asoba Masakaramadi Masina Pangba ngamlabasing saurakna yengsi PMMY April Nipan English Singaniga Taraga Mangada non corporate non farm small micro enterprises singda lupa lakh tara phawgi loan fongananabagidama
PM Narendra Modi na haudokhibani scheme asigi tare suba kumo thorong pangthokpog loinana sil thum amasung corporate affairs ki kendra mantri Nirmala Sitaramana haikibada scheme asigi makhada senthok lehanana thabak thorong pekhatnabagi damak lupa crore lakh taraga nipanga point humpu gi oigidaba loan account crore kuntraga mariga point fugunithu hangdokhibasi singthaningai oibu wafam amani PMMY kuthangda lalon itiki phibam amasum large scale employment gi khudong saba singwatpa haibi hiram sida sel thum mantri na phongdokhibada scheme asina maru oina apikpa businessmen singidamakta hiena phaba phibam ama semgatpa mating oiri loan account singa sigi sada humfugani pan henbadi nupi singda piri amadi loan gi sada kungani thoina scheme asi hek horakudagi loan amata fangdriba anaba entrepreneur singa piri hainisu pausna makhatana su phongdorakli Makha Chathari to perform and Langakna Lebak Sin Matuna Lairaba Kudimaki Pakagiyam Sabina Marueva Torang Sing Langas and Lokali Hina Prime Minister Narendra Modi Fundokre Housing Power with the PM Awas Yozanagi Makha Yum Kuror Okum Sakre have a wapum Sumagna Foldam Hit Yum Kudimak Tangai Fadana Sandraba Yadraba Masak Sing Yawia Madi Nupi Mapangal Kankat Hanbagi Kudam Amam Oidi Prime Minister na tweet tawrakibada laibaki lairabi imung khutimaki pakagi yum sabinaba aikoina marueba thorang sing pekhali miyamna thawai yauna sogotpiduna yum crore ahum hena saba ngamle tangai fadana sangdraba yadraba masak sing yauraba yum sing asina ngasidi nupi singi mapangal kankat hanabagi khudam su oidi hena pausina makhatana su phongdorakli Lushilak po na ngasi state si goi riba COVID-19 update mayam da thamjaramge ngasi goi riba positivity rate si 0.9% lairi punna miyoy ahum khak ngasi nawna COVID-19 na positive oiba thengnaraklaga miyoy amata COVID-19 na positive oiduna laikhitabagi claim lakte punna miyoy sahumga kunga humdoi nawna COVID test tokhi ngasi COVID-19 na positive oiba thengnarakhraba miyoy ahum asi amana Impal West dagini aduga amana Senapati dagini aduga amana Ukhul dagini Punami ahumasi nawna COVID-19 na positive oiba thengnaraklaga aduga ngasi goikiba positivity rate sina 0.9% oina lairi aduga ngasi gi oina apunba COVID test tokiba miyoy masingna sahumga kunga humdoi ni hanisu ngasi status update on COVID-19 gi data sina makhatana supali aduga mayam hauskoi nadi pau simatang se lusinjarge amasum pathokjagi bisingsida soikiba lankiba kya yawar simam nga pigani aduga sidagi mayam sang naina leptabida mayam na no update sing jik thorib thodok thoksing morubi ipau sung gosra kana mayam da lep laitena update pijaraki hainasu channel sigi mekedi mayam na thamjari aduga pathokjagi bisida mayam soikiba lankiba yawar simam nga pigani aduga mayam punna update ngaminersi hauskoi nadi mayam matang se da kainarsi and thank you